Hello mayam kurumzari sige ai video sidi mayam hadi viral fever se koina kamaina khangani kamaina mayumda koina adum laying zabayage aduga antibiotic ki matang dasu antibiotic se course dana sabas masuya ya dia se mayam na khangna bo famne adubu kitang farak pada jar kitang farak pada adum ngasi jaraga kasuk tawdre harga lepa kaya ama lay adu singdu su yamna phatte adu phatri se mayam na dilan khangna ra ba adu kamaina phatri no haibu gi matang da su thamjage recently June 18 2024 da National Medical Commission of India na sune antibiotic se hadi diagnose tawdana chaba yade haina thokre ba ko aduna antibiotic resistant haibasi karino makhoi haidi adugi matang da su aduga pregnancy matamda antibiotic se chabana kari ohenba yabage haibagi matang ne aduga akhoi body da khoina pumna makse antibiotic matang na mayam na thoksana dri se khangdaba ma laibagi ne bako akhoi gi body da normal flora haina khara lairi ba normal flora haibasi kari no haibaduga dui matang da thamjage ten takna adom hau lakpa matam si sa sagalakpa matam se haidi makhan ma se maram se men oina ani hobe abam common oi body viral fever sa moi ga leibako nong suba matam gumba ai nga sauna ba matam dam tawgan ba se aduna khoina isa sagale askuina na thadana ba antibiotic just allow ka have say am not so even ba antibiotic karigumba bacterial infection na maram oraga lai ho torok ko oiragadi saba yam na fai na ta bida just viral fever da phalang sasan ba se kana de ba hoi doctor na prescribe torok pa atopa secondary infection dagi ngak tho hong na ba prevent tong na ba adumba case to budi chaba mathau ta ba isam samba common oina seasonal ko viral fever study antibiotic chabe mathau sung ta de ba ko aduga koina kamaina si khangani haragadi viral fever na traga bacterial infection gi fever ai se koina yam laina khange hai taragadi khudakta ikang dana bakangna sagalapa first day dagi kang madum dagi lai ho fever se to lak pase se ambana viral fever ga atopa bacterial infection gumba dana amuk signs symptoms atopa nungai taba mayam sa horaga tapna after 2-3 days ki matung fever la aga na bacterial ga leba ado hojike na hajigi viral fever sigi matang da ma se kamaina khoina treat to ba yai haraga di dum phatlangna paracetamol ta dagi fluid fazana haidi mahimanai fazana thakpa light oiba diet chaba yamne bed rest ko habidi fazana potharaga relax layraga da haidi gym nung sana ba yade heavy work tok sam ba yade pothara le da dum matomda phai ba sidi dum numit manga ni ki manung da dum phaba ko ne ba aduna sida koina antibiotic sasan ba se yamna soibani ko aduna antibiotic se madi chaba yade adagi microorganisms se microbes mayam se di broadly classify taw matam da ma se koina kano taw bacteria dagi virus parasite fungus saina moise makhan mari thongna lai aduga hojiki normal flora harisna amuk akhoigi body da dum masag yaujara lai ba ko maruina mari sigi manungda ani khak bacteria ga fungus ga magi mafam da khara lairi ba khoi body sigu konaraga dum lai ba khara lairi ba makhoi sing du bune ba khona normal flora haigi hojiki normal flora se kyam yam na khoi body da yauge bu haidi khoi gi human body cells e 10 to the power 13 lai ba da hojiki normal flora asna 10 to the power 14 maina lai ba makhoi se kadai da maruina lai ge ha ba bu skin da oral cavity da khoi gut ta ko gut haidi khoi gi intestine da ko adagi any skin ha kradi haire da na pull up cover da da body gi adum exila adagi yam hena ka hena lai bese ko aduga karaka jinoi mafam sing se aduga private parts right maina moi se loina ma lai ba aduga moina lai ta mafam haragadi kadugumba blood ta ko e da yaudre csf da yaudre aduga tissue mokoi sing da yaude ba do kari gumba mokoi sina yarak pa matam da haidi blood ta khoi gi haidi bacteria sing se chang khrakan da di infection lak tine ba csf ta chang khrakan da su koi meningitis kumba infection se lak ka duine ba ko aduga moi se haidi akhoi gi food habit ki matung su ili duga moi se moina lai besa throughout the life moi se mokoi body dam lai dora bani aduga matam ni matung ina moi su dum changes lai akhoi gi body gi cells sing da dum changes lai bi mai mokoi changes lai haiba normal flora sing sina ko kanaba moina khut pi ba kanaba sing kai no habada ahambada moi se moi masana dum synthesize tau zaba duga excrete tau ba vitamin kumba se moina excrete tau ba se akoi amuk host ori ba akoi se akoi na amuk absorb toraga akoi da kanai ba adi vitamins vitamin K vitamin B complex ko vitamin B12 kumba then intestinal lactic acid se akoi na kanu secrete tau ba se akoi gi amuk kana boy ba duga ani su bada atopa foreign oiba pathogen sai tare ko haidi khoi body de yaug zabana ta ba atopa microorganism bacteria ni khangde atopa anything pathogen singsina infection tawar ke taw matam da khoina amo khoi body gi defense mechanism oina laiba do haidi kamaina haraga moina loi yamina ngasai trillions of microbes khoi body de yaw leising moina khoi body surface area loina mafam singse occupy tok sala laikraga atopa singsina changa aga napakada mafam sing do mo khoina kanu ngak thoe ba changbangam hande ba aduga atopa na amuk changda changa aga su mo khoina
ꯍꯥꯠꯂꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯑꯅꯧꯕ ꯆꯪꯉꯛꯏꯕ ꯄꯦꯊꯣꯖꯦꯟ ꯐꯣꯔꯦꯟ ꯑꯣꯏꯕꯁꯤꯡꯁꯦ ꯍꯥꯠꯇꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯒꯤ ꯍꯥꯏꯗꯤ ꯏꯝꯌꯨꯅꯤꯇꯤꯗ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯗꯣ ꯗꯤꯐꯦꯟꯁ ꯃꯦꯀꯥꯅꯤꯖꯝ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯂꯥꯟꯊꯣꯛꯅꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯉꯥꯛꯊꯣꯛꯑꯒ ꯊꯝꯃꯦꯕꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯏꯝꯌꯨꯅꯤꯇꯤꯗ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜ ꯑꯦꯟꯇꯤꯕꯣꯗꯤ ꯐꯣꯔꯝ ꯇꯧꯕꯗꯁꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯉꯦꯕ ꯑꯗꯒꯤ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯅ꯭ꯌꯨꯕꯣꯔꯟꯗꯁꯨ ꯏꯝꯌꯨꯅꯤꯇꯤ ꯗꯦꯕꯂꯞ ꯇꯧꯅꯕ ꯇꯧꯍꯟꯕꯗ ꯃꯈꯣꯏꯅ ꯌꯥꯝꯅ ꯁ꯭ꯇꯤꯃꯨꯂꯦꯠ ꯇꯧꯋꯦ ꯑꯁꯤ ꯍꯥꯏꯗꯤ ꯍꯥꯏꯗꯤ ꯃꯃꯥ ꯑꯃ ꯑꯉꯥꯡꯅꯀꯣ ꯍꯥꯏꯗꯤ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯅꯣꯔꯃꯦꯜ ꯚꯖꯅꯦꯜ ꯗꯦꯂꯤꯚꯔꯤ ꯇꯧꯕ ꯑꯉꯥꯡꯗꯁꯨ ꯃꯈꯣꯏꯅ ꯏꯝꯌꯨꯅꯤꯇꯤꯁꯦ ꯗꯦꯕꯂꯞ ꯇꯧꯕꯗ ꯍꯦꯟꯅ ꯊꯨꯅ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯗ ꯃꯥꯗꯔꯒꯤ ꯖꯦꯅꯤꯇꯦꯜ ꯇ꯭ꯔꯦꯛꯇ ꯂꯩꯕꯁꯤꯡꯗꯣ ꯑꯉꯥꯡꯗ ꯑꯗꯨꯝ ꯑꯦꯛꯁꯄꯣꯖꯔꯗꯣ ꯂꯩꯈ꯭ꯔꯒ ꯍꯥꯏꯗꯤ ꯏꯝꯌꯨꯅꯤꯇꯤ ꯃꯁꯥ ꯀꯟꯕꯗꯣ ꯍꯥꯏꯗꯤ ꯑꯉꯥꯡ ꯃꯁꯥ ꯀꯜꯂꯤ ꯍꯥꯏꯅꯩꯁꯦ ꯁꯤꯗꯁꯨ ꯃꯈꯣꯏꯒꯤ ꯔꯣꯜ ꯂꯩꯔꯤꯅꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯏꯟꯇꯦꯁꯇꯥꯏꯟꯗ ꯁꯤꯀꯝꯒꯨꯝꯕꯗ ꯄꯦꯌꯔꯁ ꯄꯦꯆꯦꯁ ꯀꯥꯏꯅ ꯂꯩꯔꯤ ꯃꯈꯣꯏ ꯗꯦꯕꯂꯞ ꯇꯧꯔꯛꯄꯗꯁꯨ ꯌꯥꯝꯅ ꯃꯣꯏꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯉꯦ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯗ ꯌꯥꯎꯖꯔꯤꯕ ꯇ꯭ꯔꯤꯂꯤꯌꯟꯁ ꯑꯣꯐ ꯃꯥꯏꯀ꯭ꯔꯣꯕꯁ ꯍꯥꯏꯗꯤ ꯅꯣꯔꯃꯦꯜ ꯐ꯭ꯂꯣꯔꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯝꯌꯨꯅꯤꯇꯤ ꯗꯦꯕꯂꯞ ꯇꯧꯕ ꯗꯦꯟ ꯕꯣꯗꯤꯒꯤ ꯗꯤꯐꯦꯟꯁ ꯃꯦꯀꯥꯅꯤꯖꯝ ꯑꯣꯏꯅ ꯃꯣꯏꯅ ꯐꯪꯁꯟ ꯇꯧꯔꯒ ꯑꯗꯩ ꯑꯇꯣꯞꯄ ꯀꯥꯟꯅꯕ ꯚꯤꯇꯥꯃꯤꯟꯁ ꯑꯗꯒꯤ ꯃꯌꯥꯝ ꯑꯃ ꯀꯣ ꯄꯤꯔꯒ ꯂꯩꯌꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯁꯦ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯉꯁꯥꯏꯒꯤ ꯍꯥꯏꯖꯈꯤꯕꯗꯣ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯚꯥꯏꯔꯦꯜ ꯐꯤꯚꯔꯒꯨꯝꯕꯗ ꯊꯛ ꯂꯥꯎ ꯆꯥꯁꯤꯜꯂꯒ ꯅꯣꯔꯃꯦꯂꯤ ꯂꯩꯖꯔꯤꯕ ꯃꯈꯣꯏꯁꯦ ꯍꯥꯠꯇꯣꯛꯄ ꯃꯄꯥꯡꯒꯜ ꯁꯣꯟꯊꯍꯟꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯃꯈꯣꯏꯁꯦ ꯃꯄꯥꯡꯒꯜ ꯁꯣꯟꯈ꯭ꯔꯗꯤ ꯑꯇꯣꯞꯄ ꯑꯃꯨꯛ ꯆꯪꯉꯛꯄ ꯉꯝꯃꯦꯗꯅ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯣ ꯃꯈꯣꯏꯁꯦ ꯃꯈꯜ ꯑꯍꯨꯝ ꯂꯩꯌꯦꯕ ꯀꯃꯦꯟꯁꯦꯜ ꯍꯥꯏꯕ ꯑꯃꯅꯦ ꯃ꯭ꯌꯨꯆꯨꯋꯦꯂꯤꯁꯇꯤꯛ ꯍꯥꯏꯕ ꯑꯃꯅꯦ ꯑꯗꯨꯒ ꯑꯣꯄꯣꯔꯆꯨꯅꯤꯁꯇꯤꯛ ꯍꯥꯏꯕ ꯑꯃꯒ ꯑꯗꯣ ꯑꯣꯄꯣꯔꯆꯨꯅꯤꯁꯇꯤक ꯍꯥꯏꯁꯦ ꯃꯣꯏꯗꯤ ꯈꯨꯗꯣꯡꯆꯥꯕ ꯉꯥꯏꯔ ꯂꯩꯕꯗꯣ ꯍꯥꯏꯗꯤ ꯌꯨꯝꯗꯒ ꯁꯩꯗꯥꯡꯉꯒ ꯂꯩꯔꯒ ꯃꯇꯥꯡ ꯆꯥꯔꯛꯄꯗ ꯈꯤꯇꯪ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯄꯗ ꯍꯦꯟꯅ ꯑꯣꯟꯁꯤꯜꯂꯒ ꯆꯥꯕ ꯀꯥꯡꯕꯨꯗꯨꯅꯦꯕ ꯑꯣꯄꯣꯔꯆꯨꯅꯤꯁꯇꯤक ꯍꯥꯏꯁꯤꯅ ꯑꯗꯣ ꯃꯈꯣꯏꯁꯤꯅ ꯏꯝꯌꯨꯅꯣ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯍꯛꯆꯥꯡ ꯁꯣꯜꯂꯤꯉꯩ ꯃꯇꯝꯗ ꯃꯣꯏꯁꯨ ꯑꯣꯚꯔ ꯒ꯭ꯔꯣꯠ ꯑꯣꯏꯔꯛꯑꯒ ꯍꯦꯟꯅ ꯃꯌꯥꯝ ꯂꯩꯔꯛꯑꯒ ꯄꯦꯊꯣꯖꯦꯅꯤꯛ ꯑꯣꯏꯔꯛꯑꯒ ꯑꯩꯈꯣꯏꯗ ꯍꯛꯆꯥꯡ ꯀꯩꯅꯣ ꯇꯧꯍꯜꯂꯦꯕ ꯍꯦꯟꯅ ꯑꯣꯟꯁꯤꯜꯂꯒ ꯑꯣꯏꯅ ꯅꯥꯕꯁꯨ ꯃꯣꯏꯅ ꯊꯣꯛꯍꯟꯕ ꯌꯥꯎꯋꯦꯕꯀꯣ ꯉꯁꯥꯏꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯁꯇꯤक ꯀꯥꯡꯕꯨꯁꯤꯅ ꯑꯗꯒꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯆꯥꯕꯒꯤ ꯃꯇꯥꯡ ꯍꯥꯏꯕꯗꯣ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯆꯥꯔꯤꯁꯦ ꯄꯦꯊꯣꯖꯦꯅꯤꯛ ꯑꯣꯏꯕ ꯀꯥꯡꯕꯨꯁꯦ ꯍꯥꯠꯅꯕ ꯆꯥꯕꯅꯤꯗꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯗꯕꯤꯗ ꯆꯥꯔꯒ ꯇꯣꯛꯊꯣꯛꯈꯤꯕ ꯑꯃꯅꯤꯈꯛ ꯆꯥꯔ ꯇꯣꯛꯈꯤꯕꯁꯤꯅ ꯃꯣꯏꯗꯁꯨ ꯍꯥꯏꯗꯤ ꯉꯥꯏꯍꯥꯛꯇꯪ ꯄꯪꯊꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄꯗꯣ ꯑꯗꯨ ꯀꯟꯈꯠꯂꯛꯄꯅ ꯍꯦꯟꯅ ꯁꯥꯊꯤꯕ ꯑꯣꯏꯔꯛꯄꯗꯣ ꯔꯦꯖꯤꯁꯇꯦꯟ ꯑꯣꯏꯔꯛꯄꯗꯣ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯇꯧꯔꯛꯄ ꯌꯥꯒꯦ ꯍꯥꯏꯕꯗꯁꯨ ꯑꯃꯨꯛ ꯔꯦꯖꯤꯁꯇꯦꯟ ꯑꯣꯏꯔꯛꯑꯒ ꯁ꯭ꯌꯨꯗꯣꯃꯦꯝꯕ꯭ꯔꯦꯅꯁ ꯀꯣꯂꯥꯏꯇꯤꯁ ꯀ ꯍꯥꯏꯅ ꯑꯃꯨꯛ ꯂꯩꯔꯤꯕ ꯍꯥꯏꯗꯤ ꯗꯥꯏꯔꯤꯌꯥ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯏꯟꯗ꯭ꯌꯨꯁꯤꯡ ꯗꯥꯏꯔꯤꯌꯥ ꯀ ꯍꯥꯏꯅ ꯕꯦꯛꯇꯦꯔꯤꯌꯥ ꯍꯥꯏꯔꯒꯁꯨ ꯒ꯭ꯔꯥꯝ ꯄꯣꯖꯤꯇꯤቭ ꯒ꯭ꯔꯥꯝ ꯅꯦꯒꯦꯇꯤቭ ꯑꯦꯔꯣꯞꯁ ꯍꯥꯏꯅ ꯑꯃꯨꯛ ꯃꯈꯣꯏꯁꯦ ꯂꯩꯔꯤꯕ ꯑꯗꯨꯗ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯁꯤꯡꯁꯤꯁꯨ ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯁꯦꯝꯃꯤꯕ ꯄꯨꯊꯣꯛꯏꯕ ꯁꯥꯏꯟꯇꯤꯁꯁꯤꯡꯁꯤꯅ ꯄꯨꯊꯣꯔꯛꯏꯕ ꯁꯤꯡꯁꯦ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯀꯔꯝꯕ ꯒ꯭ꯔꯥꯝ ꯄꯣꯖꯤꯇꯤቭ ꯕꯦꯛꯇꯦꯔꯤꯌꯥꯒꯤꯅ ꯁꯤꯅ ꯐꯩ ꯒ꯭ꯔꯥꯝ ꯅꯦꯒꯦꯇꯤꯚ ꯕꯦꯛꯇꯦꯔꯤꯌꯥꯒꯤꯅ ꯁꯤꯅ ꯐꯩ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯇꯥꯏꯞꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯊꯣꯔꯛꯏꯅꯦꯕ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯗꯤ NMCꯅꯁꯨ ꯗꯥꯏꯒꯅꯣꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯁꯦ ꯊꯥꯒꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯊꯥꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯣꯛꯂꯛꯏꯁꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯒ꯭ꯔꯥꯝ ꯄꯣꯖꯤꯇꯤቭ ꯕꯦꯛꯇꯦꯔꯤꯌꯦꯜ ꯏꯟꯐꯦꯛꯁꯟ ꯑꯃꯗ ꯒ꯭ꯔꯥꯝ ꯅꯦꯒꯦꯇꯤꯚꯀꯤ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯑꯃ ꯆꯥꯔꯒ ꯀꯩꯝ ꯀꯥꯟꯅꯗꯧ ꯅꯠꯇꯦꯕ ꯑꯗꯨꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤꯗ ꯌꯥꯎꯖꯔꯤꯕ ꯅꯣꯔꯃꯦꯜ ꯐ꯭ꯂꯣꯔꯥꯒꯨꯝꯕꯗꯣ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯒ꯭ꯔꯥꯝ ꯅꯦꯒꯦꯇꯤꯚ ꯑꯣꯏꯕꯁꯤꯡꯗꯣ ꯍꯥꯠꯇꯣꯛꯑꯒ ꯍꯥꯏꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯍꯛꯆꯥꯡ ꯁꯣꯟꯊꯅꯤꯡꯉꯥꯏ ꯁꯣꯛꯅꯤꯡꯉꯥꯏ ꯃꯆꯥꯛ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯅꯤꯌꯣꯝ ꯂꯥꯟꯅ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯁꯦ ꯁꯨꯝ ꯆꯥꯕꯅ ꯀꯔꯤ ꯑꯣꯏꯒꯦ ꯍꯥꯏꯕꯗ ꯅꯨꯃꯤꯠ 5ꯅꯤ ꯅꯠꯇ꯭ꯔꯒ 8ꯅꯤ ꯆꯥꯔꯒ ꯀꯝꯄ꯭ꯂꯤꯠꯂꯤ ꯍꯥꯠꯀꯗꯕ ꯕꯦꯛꯇꯦꯔꯤꯌꯥ ꯑꯣꯏꯔꯒꯗꯣ ꯍꯥꯠꯇꯕꯤꯗ ꯈꯤꯇꯪꯈꯛ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯅꯣꯡ ꯅꯤꯅꯤꯈꯛ ꯆꯥꯔꯝꯃꯒ ꯂꯦꯞꯈ꯭ꯔꯒ ꯑꯗꯨꯅ ꯑꯃꯨꯛ ꯃꯄꯥꯡꯒꯜ ꯀꯜꯂꯒ ꯍꯧꯖꯤꯛꯁꯦ ꯁꯥꯊꯤꯕ ꯊꯣꯛꯂꯛꯑꯦꯕ ꯑꯃꯨꯛ ꯃꯈꯜ ꯕꯦꯛꯇꯦꯔꯤꯌꯥ ꯑꯦꯁꯤꯊꯤꯂꯤꯟ ꯔꯦꯖꯤꯁꯇꯦꯟꯁ ꯁ꯭ꯇꯦꯐꯥꯏꯂꯣꯀꯣꯀꯁ ꯑꯣꯔꯤꯌꯁ ꯑꯗꯒꯤ ꯚꯦꯟꯀꯣꯃꯥꯏꯁꯤꯟ ꯔꯦꯖꯤꯁꯇꯦꯟꯁ ꯁ꯭ꯇꯦꯐꯥꯏꯂꯣꯀꯣꯀꯁ ꯑꯣꯔꯤꯌꯁ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯃꯔꯁꯥ ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯊꯤꯕ ꯊꯣꯛꯂꯛꯑꯦꯕ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯁꯦ ꯔꯦꯖꯤꯁꯇꯦꯟ ꯑꯣꯏꯔꯝꯅꯤꯀꯣ ꯑꯗꯨꯗꯨꯅ ꯔꯦꯖꯤꯁꯇꯦꯟ ꯑꯣꯏꯔꯝꯅꯤꯅ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯈꯔ ꯌꯥꯝꯃꯛꯑꯀꯥꯟꯗ ꯑꯦꯛꯁꯤꯗꯦꯟ ꯍꯥꯏꯕꯁꯤ ꯇꯝꯕ ꯉꯝꯗꯦ ꯑꯦꯅꯤꯊꯤꯡ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯆꯥꯔꯒ ꯐꯒꯗꯕ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯇꯣ ꯔꯦꯖꯤꯁꯇꯦꯟ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯊꯥꯅꯤꯡꯉꯥꯏ ꯂꯩꯔꯛꯇꯕ ꯍꯦꯟꯅ ꯄꯋꯥꯔ ꯀꯟꯕ ꯊꯥꯔꯛꯄ ꯑꯗꯨꯗꯨꯅ ꯑꯃꯨꯛ ꯁꯥꯏꯠ ꯏꯐꯦꯛ ꯀꯤꯗꯅꯤꯗ ꯂꯤꯚꯔꯗ ꯑꯦꯟ ꯑꯗꯔ ꯕꯣꯗꯤ ꯀꯩꯅꯣꯁꯤꯡꯗ ꯁꯤꯁꯇꯦꯝꯗ ꯑꯃꯨꯛ ꯁꯣꯛꯄ ꯑꯗꯨꯒꯨꯝꯕꯁꯨ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯥꯏꯅꯔ ꯀꯩꯅꯣꯗ ꯏꯟꯐꯦꯛꯁꯟ ꯃꯆꯥꯗ ꯁꯥꯊꯤꯕ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯆꯥꯕꯁꯤꯃ ꯁꯨꯡꯌꯥ ꯌꯥꯗꯦ ꯍꯥꯏꯗꯤ ꯃꯥꯁꯨ ꯖꯦꯅꯦꯔꯦꯁꯟ ꯐꯥꯔꯁ ꯖꯦꯅꯦꯔꯦꯁꯟ ꯁꯦꯀꯦꯟ ꯖꯦꯅꯦꯔꯦꯁꯟ ꯊꯥꯔꯠ ꯖꯦꯅꯦꯔꯦꯁꯟ ꯂꯩꯔꯤꯅꯦꯕ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯑꯗꯨꯅ ꯐꯖꯅ ꯌꯥꯝꯅ ꯑꯩꯈꯣꯏꯅꯗꯤ ꯌꯥꯝ ꯂꯥꯏꯅ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯍꯥꯏꯔꯒ ꯑꯁ ꯐꯥꯔꯃꯥꯁꯤꯗ ꯑꯃ ꯂꯩꯔꯒ ꯀꯣꯛ ꯆꯥꯁꯤꯜꯂ ꯂꯣꯏꯔꯦꯅ ꯈꯟꯕ ꯑꯗꯣ ꯁꯤꯁꯦ ꯇꯧꯕꯤꯒꯅꯣ ꯍꯥꯏꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤ ꯀꯟꯕꯗ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯀꯤꯁꯨ ꯔꯣꯜ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯑꯗꯨꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯍꯧꯖꯤꯛꯇꯤ ꯗꯣꯛꯇꯔ ꯑꯗꯨꯝ ꯐꯠ ꯇꯥꯟꯅꯕꯤꯔꯒ ꯈꯪꯅ ꯆꯥꯟꯅꯕ ꯑꯅꯛꯄ ꯗꯣꯛꯇꯔ ꯑꯃ ꯑꯗꯨꯝ ꯐꯠ ꯂꯥꯎꯅ ꯀꯟꯁꯜꯠ ꯇꯧꯔꯒ ꯃꯥꯒꯤ ꯑꯦꯗꯚꯥꯏꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯕꯤꯌꯣ ꯂꯣꯏꯁꯤꯜꯂꯛꯄꯗ
ꯑꯩꯒꯤꯁꯦ ꯁꯤꯊꯅꯥꯟꯗ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯑꯞꯂꯣꯗ ꯇꯧꯕꯗ ꯃꯌꯥꯝꯒꯤ ꯗꯥꯎꯠꯇꯣ ꯀ꯭ꯂꯤꯌꯔ ꯑꯣꯏꯅꯕ ꯇꯧꯖꯔꯛꯀꯦꯀꯣ ꯉꯁꯤꯁꯦ ꯑꯍꯥꯟꯕꯁꯨ ꯁꯦꯝꯕ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯃꯇꯝꯗ ꯑꯥꯔꯂꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤꯗ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛꯁꯦ ꯆꯥꯕꯁꯦ ꯌꯥꯗꯕ ꯃꯈꯜ ꯌꯥꯔꯤꯈꯩ ꯁꯨꯡꯆꯥ ꯆꯥꯗꯕ ꯐꯩ ꯑꯗꯨꯒ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯌꯥꯔꯤꯈꯩ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯃꯇꯝꯗꯗꯤ ꯂꯩꯍꯧꯒꯨꯝꯕ ꯐꯤꯕꯔꯁꯦ ꯇꯧꯗꯅꯕꯁꯨ ꯍꯣꯠꯅꯕꯤꯕ ꯏꯁꯥꯅ ꯀꯤꯌꯔ ꯂꯧꯕꯤꯕꯁꯦ ꯌꯥꯝꯅ ꯐꯩ ꯆꯥꯔꯒꯗꯤ ꯀꯔꯤ ꯍꯥꯏꯗꯤ ꯑꯉꯥꯡꯗ ꯀꯩ ꯁꯣꯛꯍꯜꯂꯤ ꯍꯥꯏꯕ ꯈꯔꯁꯨ ꯂꯩꯔꯤ ꯆꯥꯕ ꯌꯥꯗꯕ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯈꯔꯁꯨ ꯂꯩꯔꯤ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯅ ꯀꯩ ꯍꯥꯏꯕꯗꯤ ꯑꯉꯥꯡꯗ ꯗꯦꯕꯂꯞꯃꯦꯟꯗ ꯌꯥꯝꯅ ꯁꯣꯛꯍꯟꯕ ꯑꯗꯨꯒ ꯑꯦꯛꯖꯥꯝꯄꯜ ꯑꯃꯅꯤꯗꯪ ꯍꯥꯏꯖꯔꯕꯗ ꯍꯥꯏꯗꯤ ꯀꯩꯅꯣꯒꯨꯝꯕꯁꯦ ꯏꯔꯤꯊ꯭ꯔꯣꯃꯥꯏꯁꯤꯟꯒꯨꯝꯕꯁꯦ ꯆꯥꯕꯁꯤꯅ ꯑꯃꯨꯛ ꯀꯟꯖꯤꯅꯤꯇꯦꯜ ꯍꯥꯏꯄꯔꯇ꯭ꯔꯣꯄꯤꯛ ꯄꯥꯏꯂꯣꯔꯤ ꯁ꯭ꯇꯦꯅꯣꯁꯤꯁꯀ ꯍꯥꯏꯅ ꯑꯃꯨꯛ ꯂꯩꯔꯤ ꯁꯤꯒꯨꯝꯕ ꯊꯣꯛꯍꯟꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯉꯥꯡꯒꯤ ꯅꯥꯀꯣꯡ ꯃꯅꯥ ꯄꯪꯕ ꯈꯣꯠꯄ ꯃꯈꯜ ꯈꯔ ꯂꯩꯔꯤꯀꯣ ꯑꯗꯣ ꯑꯩ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯍꯥꯏꯗꯤ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯃꯇꯝꯗ ꯀꯩ ꯍꯤꯗꯥꯛ ꯆꯥꯕꯅ ꯀꯔꯝꯕ ꯂꯥꯏꯅꯥ ꯊꯣꯛꯍꯜꯂꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯁꯨ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯑꯞꯂꯣꯗ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯕꯥꯏ ꯕꯥꯏ